Hey ma'am nungaribo. Akhoi hingonda shatpa layni sise. So ashigi maming she akhoi sidadi keno aina haire Kuthap Achauba aina haineyaba. Ado kenoda kari oidoino Manipurda kari aina hainege to comment ta habiro ma'am. Shi manamshu yam nungsi. Mema si kaino se? Ashishiro ashi Heigrum aina haibani. Heigrum. Hoi Heigrum. Hawina. Hawba. Ado ashidei shida asangba su leire, angang su leire, aduga amuba machu su leire. Asangba sina munda banyaba, aduga angangba machu sina munga ina torokba, aduga amuba sina munba. Ado akhoi huji asise thumurok chaga ina torini. Ado asigai shida di akhoi Heigrum mairaga Khangya ba. Ado Manipurda di asi kari Kauri ba ado mayam comment na habiro ado ga nungdhang da akhoi live ta lakani ado mayam nungdhang da live ta wari sanaji mayam ngaibiramo ke akhoi hujik thumurok chagi ge ngasigi oina siga losanjare bye.